खुरुमजरी इमेज पाउदम मियंग टाबिरिब ख्वाई पुनमकु अहान मक्तदा खेत्रिमै मोनेन्द्र तराम नोक्सरी ngасigi maroiba pau Writers Association Kaksin gi nifu tarelak suba annual function ge loinana upadhi yantokpagi thorum pangthokre numit tare ni chatharakiba first children winter adventure sports camp ngasi loisin kre loinana Swami Vivekananda na pamjarba manglan dugi phidam laipak asigi miyam gi puning wakhal da lai haina Prime Minister Narendra Modi na haikre Hauzik ngasigi mapungiba pau amuk lobirasi Writers Association Kaksin gi nifu tarelak suba annual function gel iroinana sana konungi pandit achauba oiramba naurem amuyai magi cham kunmari sub mapok kumon amadi association gi mana yentokpai thorom ngasi Kaksin wairi Kongoi parengda leiba Kongoi community hall pangthokre thormaduda manitko gi chairman Hingalam Assembly Constituency MLA Dr. Y. Radha Syamna athobi mitunglen Writers Association Kaksingi President Retired Professor and Ibotomina Thormapu Amadi Kaksingi Assembly Constituency MLA Y. Suruchandrana Akhanam mitunglen oina sadai zaphamki Thormaduda Yai School Khwairakpada Overall Achievement Scholarship Pandit Upadhi Amadi and Brinda Sakida Nat Sankritangi Lamda Nat Bhusangi Upadhi Piki Aduga Research Work All Manipuri Literature Gidamak Dr. N. Pramodini Devi Drama Gidamak Kambam Bormani Singha Amadi Naurem Uttam Kumar Nat Sankritan Gilamdana Yenkhom Birlal Wari Libada Brahmachari Mayum Ranadev Sarma Eseda Mayalamam Kunjakeso Amadi Paumida Wangjam Sanjoida Certificate of Honor Singh Kusinaki Masigilona Award Medalna Longjam Joychandrada Overall Scholar of Literature Gidamak Naurem Amuyai Singha Pandit Achauba Ningsing Mana 2018 Pukramam Nimaida Literature Lamda Naurem Kanhai Sahitya Mana 2018 Dr. I.S. Yumnam Dasu Literature Lamda Writers Association Literature Award 2018 Amadi Bina Saki Mayangmamda Angang Singi Dance Training and Cultural Activities Sakwanaba Tabak Tobi Wagidamak Sawajam Nodia Gold Medal 2018 Piduna Ikai Kumnaki Laisang Hidden Protection and Development Authority Kiamgay Palhan Bina Sindunangasi Ani Subal Laisang Festival Cum Expo 2020 Hogdokre Hogdokpaki Thormadu Athoba Mitung on a Saru Yarduna Sangmai Assembly Constituency MLA Haikam Dingo and Haiki Manipur dagi hena pik palaipak ama oiriba Israel na malem na singthana ba yaba mongda sakhwat pangam laga karigi Manipur na makhoi gi matau tamba ngamloi doribano haina hangladuna Manipur gi miyam hiram khudimakta hai thoi sing thoiba potential leiba lamdam amani loinana sakhwat palaipak ama oinaba aikhoi gi thauna lingjel puthoktu na hona ba mathau tai State asida chawkat thorang lamda kadai da kari legi habdu tidok minasi miyam matam kaya khawrang ngai duna khongjang kaya changsilamba ILP gi issue loikrabanina lamdam asid hena chawkat naba lambirom da miyam na changsin minarasi MLA na makha tana hai ki lesang hidden puari ga sagona duna laklaba yamna maru oiba hidden amani haibasi pumnamak na khangnar wafumni hidden asi yamna phajaba mafam amani hidden asi semgat sagat pa haibasi su tangai fade Masida lengakna akan yengsu changhaningi lamdam masida masagi setmilon resource income lajadaba lamdam ama oibana lamdam asigi chawkat thorang hona bada lengaki makai da su awaba oi maram aduna miyamna ekhoi yari makai senthok leba state ama oina ba hona sei hena chawkhatpa atopa state singjiga yengaru matamda koi sotharaga leibani hena chawkhatpa adungba state mo oinana mo honaba koi puning thawai hakchang yauna koi honaba tangai fadaba lei haidana ye adumana thamjage issue mayam do manipur sigi loi khrabanina hojikti development lomda hadi mangda koi khumang chokchanna ba koi state assist kai de kari chawkhatpa thoramda
कोई करी लेरिगे है दु खन्नर कांद हेन चखुपा हेन नुंगाइबा शांति लेबा दुंबा कोई स्टेट अमा ओइननबा होनबा प्रजा सिंगसु मदुदा हेन पुनिंग हक्चांग चंगबा मथौ ताय हादना ये माना तमजनी कक्सिंग एजुकेशनल ट्रस्ट केट कक्सिंग सिंदुना केट स्कॉलरशिप अवार्डिंग फंक्शन 2020 ngasi representatives of Lois Roll Kaksingi auditorium da pangthokre tunglam chatkidamak haina mingthonba mana yentokpagi thoramda Thawal College retired librarian and Priya Kumar Khamanpur College Kaksingi principal P Raghu amadi RIMS ki retired librarian Dr N Giridharina mathang sina akhana mitunglen athoyo mitunglen amadi thormapu aina saruya ki केट 2020 की ओपन कैटेगरी की स्कॉलर ओइना खल्लब सिंगदी पद्मा रत्ना इंग्लिश स्कूल कक्सिंगी माहिरोई KSS अल्फ्रेड अमदी JNB उमाथेल की मयांगलमम विद्यानंदनी JNB उमाथेल की मयांगलमम विद्यासागर द लेट मयांगलमम बीरचंद्र सिंह मेमोरियल केट स्कॉलर अवार्ड पीखी पद्मा रत्ना इंग्लिश स्कूल की यंगखोम कैनेट तना लेट यंगखोम ओंबी अचौबी देवी मेमोरियल केट स्कॉलर अवार्ड खुचनकी केट 2020 गवर्नमेंट स्कूल कैटेगरी दना कक्सिंग मॉडल हाई स्कूल की एलांगमम विलियम द S.S. तोमई एंड मधुमती देवी मेरिटोरियस स्कॉलरशिप कक्सिंग मॉडल हाई स्कूल कक्सिंग की यंद्रेंबम जैनिट श्रीमती KSS अपाबी देवी निंगसिंग मना स्कूल असिमकी मयांगलमम जेनिफर देवी द नोमाइटेम याइम सिंगा एंड तोमाल देवी मेरिटोरियस स्कॉलरशिप अमदी मयांगलमम तमना देवी द नोमाइटेम कुमार सिंह मेमोरियल स्कॉलरशिप को सिन्नबगलना सेल ओइना लुपा लिसिंग अनि सर्टिफिकेट अमदी ट्रॉफी यावबा अवार्ड वन टाइम अवार्डी सिंगदसु तोंगान तोंगान मना सिंह लांथोखी मणिपुर लेंगांग मुथत ख्रबा लेंगा की अरीब स्कूल सिंह अमुक हन हिंगत हंदुना राइट टू एजुकेशन एक्ट 2009 मपुंग फाना चना हनबगलना कानब फंगलु हाइना मणिपुर पीपल्स डेमोक्रेटिक फ्रंट MPDF ना फोंदोखरे ngasi मणिपुर प्रेस क्लब ता पांगथोप पावगी मिफम अमदा MPDF के सेक्रेटरी सापम सामोना हाई कुमजा लिसिंगनी मापन की अगस्त सैचत मरीदा इंडिया पुंबदा चनबा हौख्रबा राइट टू एजुकेशन एक्ट मणिपुर दसु मपुंग फाना चना हनबा मथौ ताई असिगुबा एक असि मपुंग फाना चना हन्नब होनबदा लेंगा की लेरिब स्कूल सिंग हिंगत हनबा मथौ तारबसु मणिपुर ददी एक असिगी मखादा कानब पीगदब स्कूल कया मुथली लेंगा की स्कूल सिंग बु टिप टॉप थंगबदबदा मणिपुर ददी मणिपुर लेंगा स्कूल कया राजा दुमरा हाई स्कूल तोनोनसना हायर सेकेंडरी स्कूल तोम्बिसना हाई स्कूल बेंगली हाई स्कूल यावना अरीब स्कूल कया मुथली याम नंगंगी बदी तोनोनसना हायर सेकेंडरी स्कूल असी मणिपुरी अफब स्कूल सिंग मनुंग अमनी मसी करी मरम की मुथली बनो हाइबसी लंगात हंगनिंगी हाइरिब स्कूल असी मुथलगा रामकृष्ण मिशन की कुमजा लिसिंगनी तरा मंगादा सही मरद्रा मापन की लीज डिट करी की इनरी बनो मतौ असुना बेंगली हाई स्कूल असिसु मुथलगा रामकृष्ण मिशन द सिनथोक के बगी मरम MPDF ना लंगात हंगनिंगी हाइना फोंदोरकली प्राइवेट स्कूल पीबे यारोय मरमदी मधुद फी करी करी चंगबनीना अदुना मणिपुर की एजुकेशन सिस्टम सिदी लाइव बगे सिरो लाइव बगे मसा मसु लाइक तमलुनु अदुना बेगर होने हिंगो हाइबे सिस्टम ने असुमो यादे तोबिनु मुथल की स्कूल हिंगदन बिरो अदुगा लुपा अमद सही मौद्रा का मापन लीज इनबसे इन इंडिया मणिपुर ओनली नो अदर स्टेट इन इंडिया सिनी कोन थंगै नुमित तरे निचुम चथरकपा फर्स्ट चिल्ड्रेन विंटर एडवेंचर स्पोर्ट्स कैंप असी लोचिनख्रे मणिपुर यूनिवर्सिटी की फिजिकल एजुकेशन डिपार्टमेंट मणिपुर माउंटेनियरिंग एंड ट्रैकिंग एसोसिएशन अमदी मणिपुर स्टेट एडवेंचर्स नॉर्थ ईस्ट इंडिया की टेक्निकल सपोर्ट का लोनेना सनन पांगथोकखिबा कैंप असगी अरोइबा एक्टिविटी ओइना ngasi समुद्र की इमाइदगी मीटर लिसिंग मसुन निफु मंगा वांगबा लांगोल की पुंसी लोकता पेरेंट्स सिंगल लोनेना ट्रैकिंग तौख्रे ngasi की थोरमगा मरी लेना MU की फिजिकल एजुकेशन की असिस्टेंट प्रोफेसर संतोष न फोंदोरपदा अंगांग सिंगी स्किल हैंगत हन्नबा अवांगबद काबा इसिंगदा अमदि तोंगान तोंगानबा मफमदा अकीब लैरंबसिंग लोकथोकनबा ngasi ट्रैकिंग असि सिनबनी हंदकी कैंप असिदा रैफ्टिंग जिप लाइन रेपेलिंग ट्रम्बोलिंग हॉर्स राइडिंग रॉक क्लाइंबिंग योगा एरोबिक अमसुंग जमरिंग तंबिखी मसिना पर्सनालिटी डेवलपमेंट तौदुन अफब सोसाइटी सेंबदा मटेंग ओइरगनी
ngasi trekking aduda camper cham yankai amasung parents ina saru yaki अखोइना लंगोल की पेक अखोगी नुंसी लोक हारि बसिंग असिदा अखोगी ट्रेकिंग असी सिंजबनी ट्रेकिंग असी सिंजबगी पांदमदी अंगांग असिदा लरिबा अखोगी ट्रेलिंग अखोगी मखोइदा अकी तुजुंग मयाम से कोहन नबगी दमकता मखोगी अकी तुजुंग मैम लोक गेम असी असी रोसेला मतुंग सिदा अंगांग सिंग तंग एक्साइटिंग मखोइदा अकीबा अवांग मकाबगी हंगोइबा लेरो मैम लोक एकदम तखो गेम असी सिंजबनी ट्रेकिंग असी सिंजबनी Mitai Council Moregi Conference Hall Commerce and Industries Government of Manipur gi mijeng makhada Mitai Council Morena Sinduna Anirak Suba Drug Dynamism amadi Trade Dynamism gi matangda kananainabagi thorum amangasi pangthokre Retired Eminent Economist Professor Mohindro amadi Advocate S Syamcharana Mayai Tangbal Lodana pangthokhiba thorum aduda Indo-Myanmar border town Moreda chathariba trade noma sitharakpa amadi trade ayamba Manipur dagi Mizoram da hongkhibagi matangda thorum aduda sarugya kheba Chamber of Commerce amadi traders kayana phongdoknakhi loinana Indo-Myanmar border trade ta hauzik supari puthok pusin tauba thingli adubu kasom kholen phauduna athingba leitana supari puthoknari haiba wafam kaya amasu khanan nainaba aduda phongdoknarakhi nakanamarom da hauzik lep leitana chathariba drug ki trade asibu Tingnaba Government of India amadi Manipur government anina more the hen attention piduna income generate tauba yaba scheme kaya project kaya ama thamlabadi more the drug ki trade asibu mutat pada yamna chauba kodong chaba ama oigeni haina traders kaya na phongdong nakhi ngasigi thorom aduda more gi tongan ba traders singsu sarugya ki tha sigi tang manga da inner Manipur Lok Sabha MP Dr. R.K. Ranjan amadi Jila Parishad Pradhan Luchingduna Khongampat area da Citizenship Amendment Act Sagatuna Chatkiba rally adu Khongampat amadi Lekai Mangagi area gi myosingi knowledge amat leite Khongampat area gi oinadi hanadagi CAA yaningdi haiba stand togduna khungang kya sangchinduna lakle wapamasi ngasi pawmising unabada youth club ki acting president CH Dhruv Tara khabana phongdokhibani Mahanu makha taraduna numit adugi rally adu makoina misguide togduna rally adu karigi chatlibano haibadu miyam da khangan khide mafam asigi jila parishad amadi pradhan singna MP Ranjan Okadabani karigumba khara tausi haina yahon khibani rally chatkiba adu club amadi maira paibi singa mari amata leina di hainasu Dhruv Tarana pawmi sinda phungdok khibaga loina rally adu CAA sagatuna miyambu lan uhanna chatkibani haiki Navidasida koi club amasung maya private kino amata knowledge amta su leikide aduga koi kino sing yaw su leite koi hanadagi huna mamangdagi huna koi CA gi against adum lei against have yaning di head koi phongdok jadana leibani adu marak asida yamna da thiba mana sibu yo yaningi head ma pa ya da chakki brand si dum to yamna thibani amasung masi koi matung da su tobiganu amasung matung da koi masi matang da so sawatcharoi have single loinana single sele ngasi nungthil pung anirom taba matamda jiribamgi babu parada leiba PWD guest house ta Sinam Bijoy Mitam Construction Committee jiribamgi pawgi mipam ama pangthokre pawgi mipam adu da Sinam Bijoy Mitam Construction Committee jiribamgi chairman K Sarat Kumar Singhana phongdokhibada lekhidraba Sinam Bijoy na hinglingai matamda miyamgi damak kathok lamba madi mana jiribam praja miyamgi damak hona biramba adubu ngasi hagul laiba mipum khuding makna ikai khumnapam thoe loinana jiribam amadi Manipur da lairiba miyamnasu mitam sanaba honariba sida mateng pangbiu haiki pawgi mipam adu da Sinam Bijoy Mitam Construction Committee jiribamgi convener L Ranjit Kumar na phungdo khibada jiribamgi oina hanba MLA oikhiba lekhidraba Sinam Bijoy Singhagi Mitam ama semnaba ngarang January 13 da Sinam Bijoy Mitam Construction Committee jiribam SBSCC haiba committee ama assembly committee asina atu matamda lekhidraba Sinam Bijoy gi mitam ama mafam chab ama yenglaga semlagani haina phongdokhi pawgi mifam adu da lekhidraba Sinam Bijoy gi imung manungi maikeidagi mitam ama saragani haiba adu da nungaiba phongdor pagaloina imung manungi maikeidagi pangbiya ba mateng pangani haiki Kirorimal College na sinduna nimit ninigi Second National Conference on Emerging Trends on and Future Challenges in Chemical Sciences Delhi University da nimit nini chukna pangthokre
conference adu professor senior scientist amasung scholar kayana chemistry ga mari leinabo hiram kayada wangang ke conference adugi convener Dr. M. Ramananda na thoram adubu mapung phan bibagi damak mayambu thagat papungdo ke aduga asida nakoi gi technical session manga tawi aduga plenary lecture ani amaga adagi worldwide india gi afa scientists mayam laktuna professors laktuna asigi conference mapung phana pangthoknaba honaki conference adugi resource person oikiba Manipur University ki professor N. Rajmohan asu mafam kaya phongdor ke Emerging trends and future challenges in chemical sciences and pangthoiba thoramasida yaw phongdiba sei khwaidi laiyuk phabani masigi ahan boina aina yamna saukhlukta ba amadi nungaijari si aikoi gi Manipur dagi maroina koi Kaking dagi Dr. M. Ramananda Kerliman College ko jasina invite to with I was speaker amoina ngamang ngamagi tanja pibi base ngana nabagi timing pibi base yamna hena laiyuk phabani haina kalema Prime Minister Narendra Modi numit nini ki khongchata West Bengal da lagliba adugi nini chanba numitta Swami Vivekananda gi chamya khaini palak suba mapok numitta Swami gi mafam da ikai khumno utpa amadi numit asibu National Youth Day haina palan tawbun ahan boiki Prime Minister Modi na haikibada Swami Vivekananda na pamjarama manglan adugi freedom lepak asigi miyam gi pungning amasung wakal da lei Prime Minister Modi na Bhagwan Sri Ramakrishna Paramahans ki mafam da puja pangthoki Isorbu seba tawba haibasi lairaba amasung sothana lairaba miyoisingbu seba tawbani haibasida thajai haike Beller Mart lakpasi mahakidi yumda halakpani haibu wafumsu Prime Minister Modi na phongdoke Vedic mantra thiduna National Youth Day palan tawki Brahmachari singa loinana mahana bhajan sakminaki nahasingna masagi lejaba pumba kaukthok mapunsi adu Bharat imada kathoknaba Swami Vivekananda haibiramba waising adu Prime Minister Modi na nahongna ningsing ke Citizenship Amendment Act ki matangda lana tonga kaya sandoi haina Prime Minister Narendra Modi na opposition mu maral sikre Pakistan da masing yamjada kanglupu orpi Navy basigi mayokta nahasingna lawba horokle haibo pumsu mahana phongdokki Miyoi bagi hakpu Pakistan da khongaunari haina Kolkata gi Beller Mart punba miyam da Prime Minister Modi na haiki Beller Mart asi Ramakrishna Mission gi mayailoi sangni Modi government na kana thabak lokot padagi Pakistan haukiba chai humbodra asida missing yamjada ba kanglupu kari orpi nebiri beno haibi paukhum pirak lagina haina su Prime Minister makha tana phongdoki Kallaba nonglai nungsit humjilaktuna US ki kha thangba sarukta yamdrabada miyoi taramathoi hatkre Authorities singna haibada car kaya mathak makha onthokki yum kaya man tan ki miyoi lising sa kaya buna mai phangan kidre sikhriba sing manungda policeman ama amadi firefighter ama yauri Loksiana da nonglai nuksina tudekraba mobile home amadagi matai manau amagi asibak chang phangki country sheriff ki office ki Bill Davis na haikibada yum adugi maning thangba sarukta fit chamagi mafamda atek akaina pumthan thana tadun lei madu yengbada awabagi masakni nonglei nungsit aduna miyoi lak ani henba electricity phangandre haiki hauzik aroibada maroiba pau amughana pizari Writers Association Kaksing Inipu Tarelak Suba annual function ga loinana upadi yantokpai thoram pangthokre Numit tare ni chatharakiba first children winter adventure sports camp ngasi losin khre Loinana Swami Vivekananda na pamjaraba manglan adugi pidam leipak asigi miyam gi pung wakhalda lei haina Prime Minister Modi na haikre ngasi gi damakta di image paudam pijaba matang ase losinjari miyam amukana khurumjari